Ibudhou Thangjing ki HOUJIK Shem SHARIBA LAIBUNG ki THABAK THOURAMSING Mathang Chahi ki January tha Phaobagi Manungda LOISINNABA HOTNARAGANI HAINA MOIRANG AC ki MLA THONGAM SHANTI na PHONGDOKHRE Wafam asingarang Ibudhou Thangjing ki Shem SHARIBA LAIBUNG ki phibam yengsinbagi khongchat ta MLA THONGAM SHANTI na phongdokhibani yengsin khongchat aduga mari leinana MLA THONGAM SHANTI na hai mathol taret wangna sagaliba laisang asi losilakle laisang asi ki mathakta hapkadaba Chonga bonsu semba loire HOUJIK wali basi electric ki decoration hapkadaba adu khangaire masisu nongmanini ki manungda yoraklagani Ibudhou ki laibung asi ki manung amadi mapal gate tiles thagadaba adu su athuba matamda horagani lakadaba chahi ki Ibudhou Thangjing harawba matamda laibung asi hana amukta udriba anauba mawongda miyamna uba fanglagani masigumna magasi chief minister Manipur miyam amadi moirang ni miyam ni mateng na ngambani haina mahangna makha takhi sang na sahi 2009 dagi sahi taraga bari sangna loisinnaga matara lakaba Ibudhou Thangjing gi singma magi sanglil se ngasidi Ibudhou gi thongjana honorable chief minister sidi NBR na koi pulong ku hauna happy da Manipur gi praja miyam maru ena moirang ke ni praja miyam na sabana wakhalonda ai mani praja mani maru ena moirang ke ni praja miyam da ai madu gi limal do ai saiti ga mukani thamje HOUJIK Ibudhou Thangjing gi singma sanglil koi ke ba khotpa electrification kuna makse koi loi namak koi January thabu bunula complete loi ngam mani ai bi thajo koi leje